Masi phongkiba tongan-tonganba pausising amadi social media da phongba pausing puduna lakchari ahanbada maruoiba pau BJP gi spokesperson Suresh Kumar da BJP Manipur Pradesh na so cause notice thakre Pakistan da amukta thoktriba mawongda nong subana maram oiduna ising chenthabagi mahutta leikom nainang chentharakuna yum ingkhol sorok lambi kaya thunjinba hogre Asang kasarna TV discussion amada phongthokkiba wafamsingda kuki singna charge tawrali Arambai Tengol Usingpore Khurunganba Kumangi update sing loinana Irang thokibadagi assembly da amuk phawba lakhidraba letpau hawkipi wakatta district headquarter da phamdaba DC gi mathakta action lokatpiu haina appeal tawrali National Highway 2 da free movement lehenaba MSA na kuki jo CSO singda khangankre kuki CSO singi marakta hauji phawba mot manaba ngamdre Manipur PR sangdoknaba Rajya Sabha da yaurakre numit mangani gi tungda kanagadawri mitop khandoknaba lengang na paikalakpa thabak thoramsingda Arambai Tengol mapung pana sogotkani phongdoragli mateng mathau taraklabadi Arambai Tengol gi leiriba thomi lising 9 rom asina mateng pangnaba sem saduna laikre Thailand amasung Cambodia lebak ani ki marakta lan kan khalakpadagi mioi lakh ama hena lanjen hakre Bangladesh ta Yunus Sarkar na Pakistan gi ISI khongdapom pi ki dabagi India gi security na chawna nunangba pokhalle Kanglon kaina sangsilakpa mitop sing khandoknabagi tribe sing na chathagadaba anoba SOP sing semkre My Goal Town Military Junta na loksankre Rajasthan da school building ningkhaibada mairui taret sikre taratare na sokre Prime Minister Modi gi foreign khongchat da punna lupa crore sani maripudra manga chating tokre Haujik pau sandongna pijari haukiba July tang 13 North East Window TV da TV discussion amada Suresh Kumar na BJP gi MLA singda maram chadaba allegation tawe haibagi maralda BJP spokesperson oiriba Suresh Kumar da BJP Manipur Pradesh na so cause notice ama thakre Pakistan da amukta thoktriba mawongda nong chubana maram oiduna singdagi ising chentharakpagi mahuda leikhom lainang mayam chentharakduna lambi sorok yauna yum ingkhol kaya leikhom lainang tana phumjilakpa hawkre hawjuk phawbagi oina misimina yawbagi paw fangdri makha taba paw ngaimenasi angakpa thodok kayana nongma kangdana thoklakpada prithibi asida karamba ahongba lakadagi haina nainaba singna wakal wanakre Asang kasarna TV discussion amada thamkiba wafam singi mayokta kuki singna charge tawragli kuki singna asumna asang kasarda phongdoragli Asang kaisar nang wangang bayare haina ko pumngangang anu sakthu minnai macha sakthu wangang bada naga kuki maite adu dangang ba sakthu nang minus tali plus tali minnai macha nang na politics sanaraga sakthu ama muka mi ha se peace tauge haina wakhan khandraga sakthu nang minnai macha nang na hen hen mai chu ba sakthu nang gumba phattaba jiba se nagam noi sakthu marta sulera moi sakthu hui nang gumba mi se nagalanda kuki na kam kana tongge khangbra sakthu More kakta kari more ki noi lam cham amani kakta mangra ka sakthu kuki ki lam tameng long na kya mang ke noi na mi kya hat ki sakthu khangra hujing mai tai lan da sun nang kari nang na ngang busi kari na kuki na huji plus sali kholi sakthu kam kana plus sat pra kuki ki saruk chama manung da kuki na 99 mangen sakthu mai tai na 1% kakta mang mani sakthu nang puwa pungangang ano sinama palharaga puwa pungang ano piski warisaw sakthu adu sarukpati minnai macha nang se atay noy ke zati na sunung siroy sakthu maitay CM Arambai Tengol gi Luching Porel Korongan ba khumanna asumna hairagli Arambai Tengol kari wari sanari khangdoknaba mayam ama lai aikhoina su adum khangi mahangna karibu tamluni Korongan ba khumanna maitai kannaba kanna hona hauri minority tare inat lining isagi saktam ngaksi haina hawi haina tamlamgani haina sumna phongtoragli
Facebook channel ama oiriba iramdam I pauda asumna update torokli Manipur da hauzik mayamna thoina luna khangnadriba aduga sathina mipai ningai di oiraba yamna luba phibam ama chongthorakli madudi maitegi population asi hana 1950 amada 60.32% oirambadagi lisingani taramathoida sumnagi 44.90% da haitharakle population da sauna handharakle ba asida khanthaningai oiribadi masagi maramda khwaidagi masing yamba yalomi oiriba singi tungda oirakadaba phibam aduni talak asida unclassified scheduled tribe amadi any cookie tribe na singba category kaya asina khanghodana chanadaba mawongda chawthorakli masagi masak maming phoba mayek sengdaba kangu asina aiba record sengdok amba mitop kaya yengsinnaba leitana changsilakpa amadi policy singda ahoba kaya leiramba yawbagi akiba chawna leire masi makhatana sum chatharaklagadi maitai singdi masagi maramda mitop soidana oiduna leihoragani mayam section menasi asumna post torakli Hauzik pausigi pausing amu sanduna pijari Tribal Affairs and Hills amadi Yaski Minister oina Assembly mifam kayada saruk yakidaba amadi masagi office da phamdaba Tengnopal District ki MLA Letpau Hawkipna Tengnopal gi Deputy Commissioner District Headquarter da phamde haina maral siduna DCSC gi mathakta action lobinaba Manipur gi Governor da wakat khre MLA Letpau Hawkipna Governor da pisin ki ba chirol aduda Tengnopal gi Deputy Commissioner Masha District Headquarters da phambagi mahuta Kakching District ki border ga naknana leiba village amada phamlaga mathok tawri mahaki district headquarter da phamdaba asina district asigi administrative function amadi atai chawkhat thorang singi thabak paikhatpada khudongchadaba kaya mayokna halle hairi mahana makatana phongdokpada atai singi district singi oinadi deputy commissioner sing magi district headquarters singda phamduna mathau loina tawri Tengnopal gi miyamna kayarak hana DC masa district headquarter da phamduna thabak tawbinaba haijarabsu ngasi phawba office da phamdana leiri maram asina deputy commissioner asi district headquarters da phamannaba thabak lokolakpa natraga atopa officer ama sindopinaba governor gi pungning singsilli Tengnopal district ki administrative ki thabak sing mapung phana tawba ngamnaba miyam gi interest da wafam asigi matangda athuba matamda action lobinabasu governor da akanma mongda taksinkre Kangluki hana sunabana maram oiraga phibam sokalaba Manipur da tangdu leitaba phibam hanjin hanabagi pandamda Ministry of Home Affairs MHA na National Highway 2 Imphal Dimapur lamida mipung kudingmakta athingba amata yaugdana chathok chachin tawba yahannaba Kukijo Civil Society Organization singda khanghankre center na ing tapa phibam hanjin hanabagi pandamda paikalagliba thorang asida Kukijo leader singi mot manadabagi mawong ama lakle hairi Power Corridors da akhanna phonglakpa report amagi matung inna National Highway 2 da mipung kudingmak aki akhang leitana chathok chachin yahannabagi matangda MHA na akhanaba thorang ama lokolakpani report asina hai matam kayagi mamangdagi tangdu leitadaba phibam amada lairaklaba Manipur da ingtapa phibam hanjin hannabagi hanba khongthang oina National Highway singda mipung kudingmak athingba leitana chathok chachin yahannaba MHA na akhanaba thorang asi lokolakpani highway asida Naga Nepali amadi atai phurupki miyoi sing chathok chachin tawrabasu akiba amadi chingnaba amaga loinana chatliba maramna mipung kudingmaki wakhalda phawriba chingnaba sing kokhannaba MHA na Kukijo Civil Society singda highway asi hangdoklaga kanglup kudingmaki miyoi sing aki akhang amata leitana chatpa yahannaba khanghalakibani hari MHA gi wafam asigi matangda Kukijo CSO losingba singi marakta mot manadabagi phibamda leiri haina palladuna report asina hai hojik phawba center na Churachandpur dagi Kangpokpi phawba samna hannaba thorang mapung phana lokalaktaba amasung tokhaiba union territory sembagi matangda chapchaba wafam phongdoraktaba maramna MHA gi wafam asi ayaba pifam thokte haina Kukijo CSO singna lori Namaromda pochai puthok pachin tawba gari amasung bus khaktamak chathok chachin tawhonbagi maram MHA na phongdorakliba wafam asida thoidokna akaiba leite haina Kukijo CSO sing kharana mot piri haina report aduda palakli Manipur da hojik leiriba suspended animation asi tha taruk sangdoknaba Union Cabinet na warep lawkhre warep adu thabakta onthoknaba Constitution gi article 356
3 gi matung inna parliament ki ayaba lawnaba bill Rajya Sabha da yorakre Union Home Minister Amit Shah na bill adu Rajya Sabha da puthokani haibo wafam adu Rajya Sabha gi members singda bulletin tu tholaktuna ngarang khangalakre adubu bulletin aduda kari hari amasung bulletin adu karino haiba national media amadi local media da phongnarakpa pau kharada chamamnaba pokhankre bulletin adugi matung inna hauzik phawa president rule sangdokpagi bill adu Rajya Sabha da yorakpada ngairi madu puthokpasu leitri parliament animakta hauzik Bihar gi mikhalga mari leinana ECI na voter list semlakpaga mari leinana special intensive revision gi matangda opposition kangpuna protest torokpadagi session chathaba yaraktri adubu operation sindur gi matangda house animakta khananaba matamda business advisory committee na lepkiba laikre tha asigi kunmapan phawa house animakta operation sindur gi wafam nainaba loigani madugi tungda manipur gi president rule extend tobagi bill puthokani bill adu Rajya Sabha da hana puthokpasu yai natraga Lok Sabha da hana puthokpasu yari adubu house animakta ayabadi pidaba yade hojikti central government da Manipur da makata na PR tha taruk ama thamnanaba warep laukiba laikrabanina state asida popular government ama tha ani ahum asida semgani haibagi thajaba yamna nemna leire maramaduna MLA sing natraga political party gi lusingba kharana August ki ahan chayol natraga tha adugi manungda government semgani haina phongkibasing adu hojikti aranba loina tare Mitop khandoknaba state amadi India lengangna paikalakpa thabak thoram singda Arambai Tengol na mapung phana chagotkani haina phongdorakli Manipur Press Club da pawmisinga unabada Arambai Tengol General Headquarter gi CMP gi Commissioner Monindro mangangna phongdokpada Manipur da hojik oiriba illegal immigrant singna tholiba saitheng sing asida Manipur government amadi Chendana lokalakpa thabak thoram sing kudingmakta mapung phana chagotkani kumjali singani kuntarukta Manipur da delimitation tawgani hariba asi Arambai Tengol gi maikaidagi athengba laite adubu delimitation tawdringaida Manipur da illegal immigrant sing mapung phana khandokpa ngamnaba National Register of Citizens NRC natraga masiga manaba mechanism gi framework ama logi matung inna semduna mitop khandoklaba matung Manipur da census chathaduna delimitation thabak paikat piu haiki mahangna makhata na phongdokpada Arambai Tengol gi thomi sing asi anti India nate law ngaktaba thomi singsu nate India gi constitution da thajaba thamba thomi ngaktani Northeast state ki apunba oina yenglakpada illegal immigrant influx asi positive oiba amata leite negative ngakta oiri aikhoigi population asi hanadagi hantarakpaga loinana maitai phuruk Manipur da minority oibaromda lakli maitai na minority oiraklaba matamda illegal immigrant singi issue asi state sigi mari leinaba stakeholder mayam loinana 18 na chahi ani gi mamangdagi lawduna lakibani masida central government na yamna serious oina lawrapagi mami tabaga loinana handak Ministry of Home Affairs na illegal immigrant sing takthoknaba thorakiba order adubu Arambai Tengol gi maikaidagi nungaiba phongdorakpa laikre adubu chahi Thailand amasung Cambodia lebak ani gi marakta lamgi ngamkhaida chayetnaba leibadagi lebak ani gi marakta chatharakiba lal aduna maram oiraga border da leiba mioi lak ama hena lanjenakre nakal animakta hojik mioi kaya ama asiana amasung aso apan yaunare Cambodia da colonial rules oina leiramkiba France na Thailand amasung Cambodia lebak ani gi marakta semlamkiba kilometer chanipan rom sangba border gi demarcation da chayetnaba kaya leibana maram oiraga matam kuinagi mamangdagi lebak ani gi marakta ungkhanaba asi lakibani adubu khangodana hokiba tang mangagi matam asida ungkhanaba asi ka hena chakthorakibani lebak ani asigi chayetnaba lamkhai gi area da leiriba religions site kaya ama makoi gini haiduna claim taunaba leptri ngarangdagi hauna chathakiba laladugi makha tarakpa oina ayu anganba pung mari makai rom tarakpada Cambodia gi maikaidagi heavy weapon sing yauna apaba makalgi kulai sing kapsinduna landaki maduda Thai army gi maikaidagi so artillery kaya kapsinduna chapchana pakhum piki haina Thai gi army gi Deputy Spokesperson Colonel Riza Chuka Tayona phongdokre hojik lebak ani gi chanariba lamkhai gi sarukta leiriba Ubon Ratathani province amadi Surin province da akanba khut thoknari army gi maikaidagi mafam aduda leiriba miyam saphakadaba mafam singda hongdoknaba khangankre Cambodia gi maikaidagi rocket yauna heavy weapon kaya Cambodia da kapsinduna landaki Cambodia na bomb amasung artillery kapsinduna akanba mongda landakiba Kutharalak district ki jaga singda Thai army gi maikai singdigi bomb disposal
ऑपरेशन चथब याउना लेखिद्रब मियोइसिंग असिबा हक्चांगसिंग लौथोकपगी थबक चथरी थाईलैंड माइकैदगी F-16 वार प्लेनसिंग सिजिन्नदुना कंबोडियादा लैरिबा मिलिटरी installations kaya target tawbagi thabak chathari masigi mathakta Thai army na drone dagi bomb kaya thadaduna Cambodia gi military gi mathakta akanba attack chathari Bangladesh ki Yunus na lusingba interim government asina China amusung Pakistan lebak ani hena anakpa mari thambagi mathakta nauhonana Pakistan gi intelligence agency ama oiriba ISI Bangladesh da khongda phampi khiba asina India gi security da chauna nungnangba pokhalle Pakistan gi IASI asi India gi mayokta lal horiba maruoina Kashmir da terror attack kaya chathariba Pakistan da base toba terrorist organization kaya da financial amasung logistical support kaya piribani Yunus government na nongna paikalakpa khongthang ama oina Bangladesh amasung Pakistan lebak ani gi marakta hena chechinnaba mari thamlakpaga loinana lebak ani gi leiriba diplomatic amasung official passport holders sing visa free travel gi ayaba su piri hariba khongthang asina Pakistan gi army officers sing amadi ISI gi officers sing Bangladesh da visa yaudrobasu chatok sasin toba yaragani hariba khongthang asi Islamabad amadi Dhaka ani gi marakta leinariba mari asi hena chechin hanba gi khongthang amani hiramasi ga mari leinana handakda Dhaka da Pakistan gi home minister Mohsin Nambi amadi Bangladesh gi home minister Lieutenant General retire Jahadir Alam Chaudhuri ani gi marakta agreement amasu sign tongnakhre Hojik Manipur da phong sana tengnariba illegal immigrant singi issue asi Manipur police na hakjinna amadi lumna loduna Myanmar Bangladesh amadi Pakistan gi kanglon kaina jangsilakpa mitop sing khandokpagi drive sing da chanagadaba anoba SOP standards operating procedure sing semduna district singi mari leinaba superintendent of police SP sing da khangan kre haina Manipur police ki official act account da thagalakiba post da police headquarter gi maikaidagi phongdorali chanaga doriba SOP asi hana leiramba SOP adudagi semdok semjin tawduna amadi anoba chana kanglon kaya hapchinduna mari leinaba SP singi mityeng makada chathagadaba drive sing hena mapung phanaba chathaba ngamnaba sembani hairi masida natana mitop khandoknabagi drive sing asi mapung phana chathaba ngamnaba district khudingmaki special task force SDF amamam thamduna mathok tawhanba hokre hairi drive sing asi ningthina mapung phana chathaduna illegal immigrant sing khandokpa makhoina Manipur da chathokrasin tawbada athingba thamba amadi masa masagi maramdamda hankibaga mari leinana paikhaliba thabak sing asi Manipur police ki senior officials singna kupna yengseli haina Manipur police headquarter gi maikaidagi makatana phongdokrakli Gold mining town military junta na loksinkhre anti-coup rebel singna chahi ama hena khudum chanduna leiramlaba Myanmar gi Chan state ta leiba Thabei Kawin gold mining town military junta na amok hanna hokiba yumja kaichat numita loksinba ngamkhre chahi ama chupna lan thengnaraba matungda military junta na mafam asi loksinba ngamkhibani hokiba chayol ama rom asigi manungda military junta na hana anti-coup rebel singna khudum chanduna leiramlaba maruoiba town ani mapung phana loksinba ngamkhre Thabei Kawin hairiba town asi Mandalay dagi kilometer chamarom chatlaga leiba gold mining gi khwaidagi maruoiba town ama oibata natana Myanmar gi oina masing khwaidagi yamba khundaba ani suba town amani hariba town asi hogiba sahi lisingani kunmari gi Augusta anti-coup rebel singna loksin khibani hogiba July 13 tasu anti-coup rebel singna khudum chanduna leiramba Nyom Kion town chu military junta mai pakna loksinba ngamkhrabani lalasi hogalakpa matamda anti-coup rebel singna yamna khumang choksinba mafam kaya khudum chanba ngamkhrabaju hojik military junta na Russia amadi China gi matenga loinana rebel singi opposition singda air strike position singda air strike yauna military gi akanba strike chathaduna town sing asi tamna loksinba ngamlakhibani Rajasthan da school building ningkhai bada mahiroi taret sikhre taratret chokre yam nangakpa thodok ama oina ayu Rajasthan gi Jalwan district ta laiba lenga ki school ama mahiroi singna mahi tamlingai da khanghodana school adugi building khara ningkhai rakpagi thodok ta mahiroi taret sikhibaga loinana taratare na asok apan nangkhre thodok adu thokraba matung Bharat ki Prime Minister Narendra Modi na ninda tawkhibaga loinana laikhidraba amasung asok apan nangkhraba mahiroi singi mafamda awaba phongdokhibaga loinana thodok adugi matangda thijinnabasu mari leinaba singda khangankhre
ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯨꯝꯖꯥ 2012ꯗꯒꯤ ꯀꯨꯝꯖꯥ 2024 ꯐꯥꯎꯕꯗ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯄꯗ ꯄꯨꯟꯅ ꯂꯨꯄꯥ ꯀꯔꯣꯔ 235 ꯆꯥꯗꯤꯡ ꯇꯧꯈꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯀꯤꯔꯙꯤ ꯕꯔꯙꯟꯅ ꯔꯥꯖ꯭य ꯁꯚꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯗꯦꯔꯦꯛ ꯑꯣ ꯕ꯭ꯔꯦꯟꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯣꯔꯦꯁꯤꯌꯥꯁ, ꯁꯥꯏꯄ꯭ꯔꯁ, ꯀꯦꯅꯦꯗꯥ, ꯀ꯭ꯔꯣꯁꯤꯌꯥ, ꯘꯅꯥ, ꯇ꯭ꯔꯤꯅꯤꯗꯦꯠ ꯑꯦꯟड ꯇꯣꯕꯦꯒꯣ, ꯑꯥꯔꯖꯦꯟꯇꯤꯅꯥ, ꯕ꯭ꯔꯥꯖꯤꯜ ꯑꯃꯗꯤ ꯅꯥꯃꯥꯕꯤꯌꯥꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠꯀꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯑꯃꯇꯪ ꯂꯧꯈꯠꯆꯔꯤ꯫ ꯅꯥꯒꯥ ꯀꯨꯀꯤ ꯎꯪꯈꯠꯅꯔꯛꯄꯒꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖ꯭ꯔꯥꯎꯕꯤ ꯑꯣꯜꯂꯛꯇ꯭ꯔꯤꯉꯩ ꯒꯕꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯉꯨ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅ ꯅꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯊꯣꯛꯅ ꯁꯣꯛꯅꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯗꯤ ꯁꯣꯛꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯟꯊꯍꯧꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯩꯁꯥ ꯂꯥꯡꯂꯛꯂꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯅꯥꯒꯥꯁꯤꯡ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯦ, ꯂꯥꯜ ꯈꯥꯝꯅꯅꯕꯁꯨ ꯍꯣꯠꯅꯈꯤꯗꯦ꯫ ꯊꯥꯡꯉꯩ ꯁꯦꯡꯕꯃꯛꯇꯤ ꯅꯥꯒꯥꯁꯤꯡꯅꯗꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯐꯝꯗ ꯃꯆꯤꯟ ꯃꯌꯥ ꯈꯔ ꯀꯟꯕ ꯅꯥꯒꯥ ꯈꯔꯅꯗꯤ ꯃꯈꯣꯏꯁꯤ ꯐꯣꯔꯦꯅꯔꯅꯤ, ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯗꯤ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯤꯆꯪꯗ ꯆꯪꯗꯅ ꯂꯥꯟ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯇꯩꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯟꯕ, ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯈꯤꯕ ꯑꯗꯨꯃꯛꯅ ꯅꯥꯒꯥꯁꯤꯡꯅ ꯉꯁꯤꯁꯨ ꯃꯩꯇꯩꯁꯤꯡꯕꯨ ꯋꯥꯔꯧꯔꯒ ꯂꯩ ꯍꯥꯏꯕꯁꯤ ꯅꯥꯒꯥ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨ ꯆꯣꯛꯊꯅꯔꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯋꯥꯍꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯈꯥꯝꯕ ꯅꯠꯇ꯭ꯔꯒ ꯈꯥꯝꯗꯕ ꯊꯤꯟꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯟꯗꯣꯛꯅꯔꯒ ꯂꯩꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯅꯤ ꯍꯥꯏꯗꯨꯅ ꯅꯥꯛꯄꯥꯛ ꯑꯅꯤ ꯊꯣꯛꯇꯨꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯂꯝ ꯌꯦꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯥꯏꯗꯣꯛꯂꯨꯕ ꯐꯥꯎꯕꯗ ꯅꯥꯒꯥ ꯀꯨꯀꯤꯒ ꯂꯝ ꯌꯦꯟꯅꯕꯗꯧꯅ ꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝ ꯃꯌꯥꯝ ꯑꯃ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯝ ꯑꯃ ꯀꯟꯖꯔꯦ꯫ ꯊꯥꯡꯉꯩ ꯁꯦꯡꯕꯃꯛꯇꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯔꯨꯃꯥꯜ ꯑꯃꯨꯛꯇꯪ ꯄꯥꯛꯄ ꯃꯅꯤꯄꯨꯔ ꯂꯝꯈꯩ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃ ꯄꯨꯒꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯅꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯃꯥꯡꯉꯩꯗꯒꯤ ꯏꯪ ꯆꯤꯛꯅ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃꯅ ꯂꯩꯔꯒ ꯈꯨꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯀꯥꯡꯕꯨ ꯑꯅꯤ ꯑꯁꯤꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯃꯩꯇꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯥꯜ ꯀꯌꯥꯃꯔꯨꯝ ꯁꯤꯔꯤ꯫